Lakhipuronline putoksaba August kitang ama Laibak pokpa numit ki Khomjinba Pao tabirase. Ahanbada maruoiba Pao. Assam gi mahim masing gi lamda anoba lamaya ma hangbaga loinana ngasidagi chahi marigi undergraduate program hauragani. Phattaba lambida lamjing khidanaba malemgi school mahiroi singda smartphone sizinnahalloidabani haina UNESCO na report tawkhre. Manipur ki irang asina relief camp singda mateng pangunabagidamak makalda makhatana mateng pinarakli. Manipur da santi hanjilaknaba honabada mateng pangbinaba Selin Digital na taksinkhre amasung Lakhipur District Taekwondo Association ki sanaroi singna gold mari jauna punna medal kuntra taruk lawrakre. Haujik mapungoi Pao tabirase. Assam gi mahima singi lamda anoba lamaya mahangbaga loinana ngasidagi hauduna new education policy NEP gi makhada chahi mari gi undergraduate program ngasidagi hauragani. Rajya asigi university amati college kudingmakta ngasidagi class hauragani. Hiramasigi matangda Assam gi mahima singi mantri Ranos Peguna Twitter gi kuthangda mahiroi singda yaipa paujal pikre. It is a proud moment for all of us as it is being ceremonially launched today in this August gathering by giving ourselves this policy for a better higher education scenario in the state at par with global standards. Digital gi juk asida angang singbu phattaba lambi romda lamjing khidanaba mahiroi singda smartphone sizinnahalloidabani haina UNESCO gi report amada phongkre. Pao asina hai corona laichet ki matamda angang singbu mahimasing tambibada malemgi mapam ayambada smartphone sizinhanki masigi mahi oina mahiroi singbu mahimasingdagi nathai ki haibagi paudam piri. UNESCO gi global monitoring report aduda mahisang singda digital gi machak sing sizinabagi damak masigi matangda tangdangba policy ama leifam thogi hairi. Manipuri kanbalup makalna Manipur da thogliba kanglup ki irang asiga mari lenana Manipur da relief camp singda lairiba ichilinau singda mateng panglunabagi damak miyamna makal da mateng panglakpa leptri ngarangsu Bishwanath Chariali Bishwanath District Assam da leiba Salam Debendro Salamong B Kunjalata Thokchom Sopon Akhom Jiten Sinam Merababu Rupmohon Mutumna makalda lupa lising mangaga chama mateng pirakre. Sribar mamang lekai ima SSG na lupa lising ama M Birmani Lamar Gramna lupa lising amaga taramathoy mateng pibirakhe hairi. Lagliba August ki tang ahum asida Manipur gi irang asina tha ahum mapung phaba numit ka mari lenana Manipur gi mapanda choijaina na khundari bai chilinau singna yumgi thongal da candle light amamam numidang wairam pung taruk makhai dagina pung taret phawba katpiduna mapugi khoya khada aikhoi punna Manipur bu ing tappa purakna ba thongnu minasi hairaduna khun gi club NGO CSO sing maira paibilu loinana khunja singna tharomasi pangthok piduna mapung phan biu haina makal gi convener Seram Herajena apil tawrakli. Numidang wairam pung taruk makhai dagina pung te ki manungda candle light thanbiduna mapugi mafamda ishogi mafamda thongnijuna Manipur da thokliba kanglu kirang asi athuba matamda mapuna chambinu losinbo shanti oina losinbo Assam Manipuri Maira Paibi Apunba Loop Ampalgi President Beni Misra na mipama poiduna Lairembi Maira Loop Taurang Lekai Baskandigi Anoba Bodi Semkre Loop ki nauna pampugadaba singdi Nomita Singha President Roma Devi Vice President Khambi Singha General Secretary Komolini Singha Joint Secretary Nirmala Singha Treasurer amadi Janata Devi Cultural Secretary oina khanke. Manipur da santi hanjilaknanaba honabada mateng pangbinaba taksinkhre. Jati Purup Kuntra Tarukna Khundariba Manipur da chahi asigi megi tang ahumdagi thokliba kanglup anigi lana sigi waroisin purakpada tengbang binaba numit ninigi khongcheta Manipur da lakhiba Indian National Development Inclusive Alliance INDIA gi tongan ba political party gi MP kunmathoi na Manipur da leiringaida Selin Digital gi chairman Phanjobam Lanajit Singna luchingduna RSP Sipsena UDT CPI DMK RL dina chingba MP sing unaduna Manipur da santi hanjilaknaba honabada mateng pangbinaba taksinkhre. MP sing unaba aduda Selin Digital gi maigaidagi Khetrimayum James Singh FPO
A Jiten Singh MCO TS Somen Singh TO su saruk jakhi loinana memorandum su MP Singh adu da khusinaki haina Selin Digital gi Field Publicity Officer Ketrimay James Singh Khangan Cherol amada phongdoragli Phanjobam Lanajit Singh Chairman Selin Digital na phongdokhibada Manipur da thokliba kanglup ani gi lanasi double engine gi lengakna athubada loisin birakani haibagi thajaba Selin Digital gi maiketagi thamlakli kanglup gi lanasi namaram oiraga awa chaitheng langlibasi khangba ngambagi pangkhai langthok tringaida athubada santi hanjelaknaba Manipur lengakna honabinaba hairi Manipur da nominini ki khongchatta lakpiriba akoi ki INDIA ki MP singna asigum labo opposition da lebe MP sing sina Manipur da hojik thoiba yamna tangtu leita da ba communal gi riot achigi matang da visit to biba loinana akoi Manipur ki praja mayam ki voice tabina bugidam to lakpiba sida akoi ki Selin Digital gi kangbu nasu nominini thongna akoi unabagi thauram asi paikhatchabani masigi maruiba maramdi Manipur da hojik thoiba waroisil ama naidana leiriba asigum labo watho ase athuba matamda warasin purakota opposition party ki maikei da gisu mateng pangbina bagi damakta akoina DMK adagi Shiva Sena RSP amadi atai dol sing da so akoina memorandum sing ase submit tawjaba loinana Manipur da tholiba asigum laba yamna tangdu leita da phibam masina praja sing da piriba awa saithing ase akoi lakpiriba honorable MP sing da su loina khangbirami aduba akoina supplement oina hoji inmate sing da thengariba awa khudung chadaba kaya ase akoina pagdum jaba loinana athuba matamda warosin purakpada opposition ki maikei da gisu tengmang bina bagi damakta haijabani akoina thajai madudi asigum laba double engine gi lenga kasina athuba matam gi manungda Manipur da thokleba communal gi riot ase athuba matam da warosin purakani haibagi ase pathajabasima Selin Digital gi maikei gi thamjari aduna Manipur lenga kamde central lenga na so akoina thamliba thajaba ase athuba matam da thabo oina pangthok piu haiba wafam ase thamse Flight manungda maikhu thakluba nupa ama Malaysia dagi mayumda hanba phangkhidre flight dagi kumtha hankre Facebook ta viral oirakpa video amada Malaysia gi flight manungda maikhu thaklubani haiba mioi amana kayara khana haijarabasu mari leina ba mioi singna tabi khite mahakpu flight dagi kumtha hankhe Lakhipur District Taekwondo Association ki sanaroi singna gold mari jauna punna medal kunthra taruk laurakre haukiba July gi tang kuntareta gi na kunthra phawba Taekwondo Sports Assam na sinduna DSS Silchar da pangthokiba state level championship da Lakhipur District Taekwondo Association ki sanaroi singna gold mari silver tara mari amadi bronze tara nipan punna medal kunthra taruk laurakre bronze pangkiba sanaroi singdi A Manish Singh M Bisal NG Jaifaba NG Lanchenba H Henthoiba TH Bhumika TH Singlen Devopriyo Rajbongsi S Bijoy A Marina Binanjoy Bormon Y Bronial Abhiroy KH Henthoiba Sahil Bormon W Abhijit Krishna Barman amadi Ayat Muhammad ni aduga silver medal lawrakiba sanaroi singdi A Sumi Devi Sumi Begum Yasmin M Amarjit Shivam Kumar Hazam Bisal Rajbongsi Arpita Rajbongsi TH Momota Yasin Muhammad Wal Mary Singh O Damon Helen Leima Tharul Hussain amadi H Henthoiba Maiteni aduga gold medal lawrakiba sanaroi sing adudi S Rosni Janu M Saroda Kadir Alam amadi Saleh Muhammad ni aroibada maruiba pau amukhanna Assam gi mahim masingi lamda anoba lamaya ma hangbaga loinana ngasidagi chahi mari gi undergraduate program horagani Phattaba lambida lamjing khidanaba malemgi school mahiroi singda smartphone season haloidabani haina UNESCO na report tawkhre Manipur ki irang asina relief camp singda mateng panguna bagidamak makalda makhatana mateng pinarakli Manipur da santi hanjelak na bahona bada mateng pangbinaba Selin Digital na taksin kre amasung Lakhipur District Taekwondo Association ki sanaroi singna gold mari jauna punna medal kunthra taruk laurakre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare